Arambai News Guwahati da Maitelongi Pau Tabri Singbu Ihan Handu Maktada Chingangbam Susitrani na Kurumjari Husingasigi Samlapa Mariba Pau Sing Lobirase Assam Public Service Commission APSC gi Parikyada Chana Kanglongi Wangmada Thabak Hapkibagi Wathok Ama Nauna Thorakre Commission asigi officer gi pham khara khanbada reject list ta yaukiba candidate nipan khalakhi Thabak lobagi oral interview hokiba November nipan da pangthokibane aduga result na mathang numit habadi November gi mapan da lauthorakhi Hokiba October kunmathoi da website ta list thokibagi matungina reject list ta chaniga nipumanga yaurakhi aduga matik saba candidate oina kuntaret khalakhi aduga amuk yamnamak ngakningai oina November 3 da amuk ahenba list amagasu thorakhi oral interview da reject tawkhriba singi maraktagi 13 kokhalakhi aduga reject list ta yauba nipana khalakhi Bishanata Laiba Mandiramagi Angapawari Mathorakle, Mandirasida Puja Toriba Pujarina, Masamaki Amadi Maki, Loinabi, Mitam Kinduna, Puja Tori, Pujari, Baba Ramdas Sanji Amsung Makin, Loinabi, Taravati Sanjigi Mitamani Kinduna, Puja Tori, Lagi Mitam Galoinana, Makoi Anigi Mitam Pujato Wasina, Miamgi Aningba Apamba Tunghali, Ishonasu Mangonda, Makoi Anigi Pujato Nanaba Hierarchy Haina, Pujari Asina, Miamda, Tazahali. Ngasi Assam amadi Tripura Highway number 9 da tamthiraba lambigi accident ama thokre Karimganj ki Baithakhalda ngasi ayuk anganbada auto rickshaw amaga truck amaga thengainabadagi yamdrabda miyoi 9 laikhidre aduga kaya amana asokapan nangki siriba miyoi sing asi sat puja taruraga halakpasingni Lengakna laikhidraba singi imungda lupa lakh amamam khetipuran oina pigani lauthorakre Lamding Reserve Forest Thedong Nalada ngasi eviction chathakre adubu yamna magngningai oina mafam asida leiba garo phuruki sangma imung yangkhai manga tanthoknaba tawdana mafam asi thadoktuna adumak chatkhi aduga leingaknasu makhoigi mapot machai sing tractor amada puraga mafam chaba amada thinbikhi asumna ngasidi eviction chathabagi mathok takhidre BJP Alliance ta BPF Changlak BTR Miyamgi Apamba Matungina Amadi Masagi Wakhalon Matungina Alliance tagi Thokragani Habagi Ingit Ama BTC gi Chief Pramod Boronangasi Paumishingda Pongdorakre Rajniti Changbasi Maki Apamba Natte Adubu BPF ki Aranba Amadi Amod Palengak Adugi Mayokta Rajniti Changlakpani Haiba Wafam Amasu Pramod Borona Makhatana Pongdorakhe Haukiba tha ahum asida Assamda COVID number moiduna miyoi chatruka kuntramathoi leikidaba singasigi manungda chamriga yankhai mathoi habadi chada humbudrani thoidi COVID vaccine kaptriba miyoi singne Guwahati Medical College Hospital da haukiba tha ahum asida COVID number moiraga punna chahumga kunithoi leikidaba singasi ayambana COVID vaccine kaptaba singne maramaduna COVID vaccine na COVID ki Suraksa Kavachni Mipum Kudingwak vaccine kapthokpiu haina ngasi Health Minister Kesap Mahantana mayamda haizarakle Maragasida COVID third wave lakpa yabagi kinaringai cherak asida dengue amadi Zika virus ki akibasu amuk haurakle Maroina Kerala Karnataka amadi UP da Zika virus na lan haurakrabasu Assam da de Zika virus ki case hojik phawbada amata laktre adubu Guwahati Medical College Hospital da mangzaunana Zika ga mayokna bangamna ba akhanaba chekshin thorang paikhatle haina Health Minister asina makhata ki Manipur gi LJP gi National Vice President Langthabal Kendra gi MLA Karam Shyam ngasi ayuk BJP da changkibaga loinana maki Kendra gi manungchana Lilong Chajing Puthiba lampak ta miyamna mahakpu taramna okpagi thorom ama pangthokre taramna okpagi thorom asida CM N Biren BJP gi National Wangangloi Sambit Patra amadi Rajya Sabha gi MP Leisemba Sana Chawbuna chingbasu saruk yakhi Thobal District ki manungchana Lilong Chingkham Chingda Police outpost ama sananaba lam yathoknabagi matangda hanadagi yetnaduna leiraklaba Muslim singna irang haurakpadagi phibam laksinaba police na tear gas amadi rubber bullet kappadagi miyoi taret lom asokapan nangkhre chayet nariba mafam asigi matangda court na chayol marigi manungda akupa warol sing piraknaba khangalakhiba leina lam hekta onba lakpa habisi yamnamak laibak thibani haina Lilong Chingkham Maya Development Organization LCMDO gi wangangloi nurulna phongdorakle
Panba yai Chingkham Koba Khungi Khunja Singna outpost ama sananaba lam pithokibagi wahodagi mitai pangal amadi kabui khul anigi marakta yetnarakpadagi court yongnaduna lakhiba mafamne nakalamaramda Joint Tribe Students Association na Chingkham Rongmai village ta akai atoi thokhalamba maralerba miyoi adubu phananabagi dabi torokhibaga loinana chatharamba kahenba thongsing adugidamak yamnamak kanna pendaba phongdorakle Chingkham Police Outpost athuba matamda sabi bana chingbagi dabi kaya tawraduna association asina ngasi nungthil pung 3 dagi National Highway number 38 ta pung 9 gi economic blockade lauthokre Manipur ki district tarahumdoi gi oiba COVID vaccination express gari marphu ngasi CMN Birena lamthaki baga loinana lakliba Christmas amadi New Year gi mamangda Manipur gi mipum khudimak chama da chama vaccine kapthokpa ngamnaba hotnaba haibasi Chief Minister na miyamda haijakre Chingi lam kharada vaccine kapthoktana lairi maramduna khulgi luchingba sing amadi village chief singna miyambu wakhal tahanduna vaccine kapada mateng pangbiu hainasu CM na makata ki Mahiloisang sing nauna hangdoknanaba lengaki phirep taramna OE hairakhibaga loinana school amadi college singna covid ki section thorang sing mapung phana lokhatlibra ngaklibra haibadusu yengsilagani haina Mahiroi Loop Msugi Cherol Amana Khangalakle Office of Profit Kamari Lina Manipur gi MLA Tarani Thoi disqualification tawbagi matangda Election Commission of India na pikiba opinion ga mari lina Manipur gi Governor La Ganeshan na athuba matam gi manungda tangdang warip ama lawragani haina India gi Solicitor General Tushar Mehta na Supreme Court ki Justice LN Rao BR Gabai amadi VV Nagrathangi apunba bench ki mamangda phongdokre Thobal District ki 10 thada laiba Khapri Industries Private Limited ki Customer Meet and Distribution of Gift Items ki thoram industry asigi complex 10 tha marong banda pangthokre thoram aduda social activist Rakesh Naurem na thoiba mithung industry asigi chairman cum managing director Khangembam Priojet na thoram mapu amadi Maibam Lokena akhanba mithung oina sarukya ki Khapri industry si ten thalam damda ihan hanboina masanam sabu thabak pijanaba loinana supham nompham khangdraba naharol singda thabak pinanabagi wakhalonda linkhat khibani haina mithung len singna phongdokhi Meghalaya da ahan boina tandem paragliding hand gliding amadi atei tandem flight sing lagliba December gi ahan bachayol dagi Chirapunji amadi Lightlum da hauragani Joy ride asigi mafam asida mafam asigi amadi mainland India gi tourist sing saruk yaragani haibagi chao achauba thajaba thamnari Meghalaya amadi Assam border chayed nabagi matangda state anigi chief minister sing lagliba November 13 ta West Khasi Hills ki Langfi village ta puna chatminaduna yengsingadawri masi maroina thajaba amadi nungsinaba sagatnabagi thorangni haina Meghalaya gi CM Conrad Sangmana phongdorakhi Mizoram gi Swakha ground da cricket sanari ngai Gorkha Rising Cricket Club ki sanaroi Kaisal Tudu sikre Opening batsman asina second innings ta over 3.3 khaktamak sanari ngai yamnamak masa sontharakhi khudakta chahi 30 rom suraba batsman asi Sairang Hospital da pukhatki adubu Dr Singh na mahakpu kanbangam khide Union Home Ministry na mapan laibak taki lakpa passenger singi oina anoba guideline ama thadorakre Air Subidha portal da online da self declaration form ama khongchat hodringai gi mamang traveler khudimakna submit togudabani haire negative covid RT-PCR report upload togudabani amadi report ase khongchat hobagi pung humbudrani thoigi mamangda oigadabani su haire ICC T20 World Cup ki ani suba semi final da Inglisingani mapan gi champion Pakistan na Australia ga thengnaragani Dubai National Stadium da ngrang sanakhiba ahanba semi final da New Zealand na India bo wicket manga da thoiduna New Zealand final changkhrabani Pakistan amadi Australia gi marakta athoiba duna final da New Zealand ga sanaragani COVID laichana maram oiduna Indo Myanmar border seal tawduna changthok changsin yadabagi athingba thorang adu namkhaiduna Myanmar macha kayana More border town da changlaktuna pochai yolamba adu nifum doi suba Assam Rifles ki kangbuna ngasidagi Myanmar dagi mioising changbada athingba thamkhre aroibada ngasigi tentak pa maroiba pau khara NHPC na mathaga Assam gi Geruka mukta sariba Megwat English
megawatt lisingani gi Lower Subansri Hydroelectric Project ing lisingani kunithoi gi August gi mai puthokpa hauragani hairi. Tripurada dengue fever gi case puna chani ga yangkhai manga phangkhre makhoi gi manungdagi mioi humbudra humdoi tongan tongan ba hospital da laikanari. Afghanistan da tholiba thodok sing habadi Talibana Afghanistan lawshilaba matung minority sing na mayoknari ba awaba asidagi parat tamlaba kanagumba Indian amatana Citizenship Amendment Act ka reject tofam thokte haina Assam gi CM Himanta Biswa Sarmana ngasi paumi sing da phongdorakhi. Congress luchingba singna Hindutwa ISIS ka changdamna khibaga loinana ngasi Rahul Gandhi na yogi na paliba makhaidi Uttar Pradesh ta human rights lairoi hairakli. Ngasi numidang wairam phawbada Tamil Nadu da nongka na chugani haina IMD na warning tawkhre adubu hayeng dagi hauna de nong chubagi chang hantaragani haina su IMD na nungaiba paw mapirakli. Panba yai hojik Tamil Nadu da ichawgi achowba awaba ama mayok naribani. Canada dagi purakpa lairembi Annapurnagi mitam Varanasi gi Kasi Bishanata thamkre amasung pran pratishtha gi damak UP lengakta ngasi khusinakre. Climate change tagi nabani haina diagnose toraba malemda ahanba anaba Canadian nupi amana oikre. Report matungina Canada gi British Columbia province gi nupi asina sor honbada wabagi awaba mayok narakhi amasung doctor sing na masi air quality yamnamak phattabadagi mayok narakpani hairi. Azink Rahani na New Zealand gi mayokta sanagadoriba ahanba test ki captain oragani aduga anisuba test de Virat Kohli na amuk captain oina halakani. Myanmar gi huntana hokiba me thadagi detain tawduna thamliba US journalist ki mathakta sedition amadi terrorism gi charge palakre. Russia gi President Vladimir Putin lakliba December thasida India da lakpa yana leire. Haukiba pung konmari sida India da COVID ke no positive case listing tara humdoi supna marfutara mathoi phangki chahumga nifuna COVID namaram oiduna laiki de. Russia na nuclear khulai pumba bomber sing Belarus ki airspace ta thajin kre. America da haukiba chahi kuntragi oina habadi inglising maga chamapan marfutara dagi hauzik phawbagi oina khwaidigi wangba inflation mayoknari. France ki health minister na lebaga sida COVID ki manga suba web lakpagi ingit pirakre. UK da yumda loiba hui amada COVID virus thengnakre. Libya gi samudra mapan sing amona kailang thokpham olakhibaga loinana yamnamak henjinna pollution thokpadagi thingjinkre. Amadi capital riot prop ki matang da leiba che chang namak lona thupna thamnana ba hanegi US President Donald Trump na haijarakhiba du US judge na reject tawrakre. Ngasi garandi Arambai News Guwahati da Maithelon gi pau sandok chaba matang solution jabaga loinana tabiriba singbo amukasuhanna khurumjari.